Hello ma'am, good evening. Ngasi yam nuairaba video ama puduna lakchari. Video si kaigino hai tardi ekoi graduation loiraba 10 pass tawraba 12 pass tawraba sing thobak phangdaba singi job exam ni matangdani video si munna yengbiu aduga like share support tawbiu nuai birabadi kana birabadi sum video si yengbiu aigi video asina manipura malebak stil laiba na kaya paramamagi puning thogatpa amadi kanaba oigani khanjai maramdi kaigino hai tari hujik thabak phangdabe masing se sum hengalakpuna maram oiraga akoina thabak ki exam ase awareness leitabana maram oiraga laik tamngai matam sida niyom chumna haibadi thabak ki exam si matang da preparation tawhdabadagi sahi kaya ama changa sahi kaya ama mangai hai tare ne ona noina ariba thabak se tawningba tardi tawningba thabak tuna kai syllabus ani kari tawningba thabak tu syllabus na kari no adi kari magi require hoi pa batpat padaka hoi haibadu ai video sida mamuta na hajarake adona hajaralipsina maram oraga kanabir tardi adongi isa isu sing amadi leiriba thangaba khangdaba awareness oiramdaba singda share tawbiduna kanabasi lobiyo hai tare fare hujik ina hajari kaina tamda ahanbada paidagi minimum eligibility da leise SSC exam da ko SSC exams ki matang bani ino haje dori se ahanbada 10 pass hujik map ne amna partner se kaina tamda SSC GD general duty ko masida yaurise amna CRPF CISF BSF adidi NIA SSB Assam Rifle asina sing asi yawi haiba exam singje kanan lawe ha matamda SSC haiba staff selection commissioner lawe ba jiksu GD exam se to bai ngai tawna bagi tamta ngai do leidor bani ai hojik GD exam ki maths question amadi GK GS English ki solve video mathang thaga charakani adona follow to sunbiyo support option view ko si matang ni pare 10 pass ta silai ko to 12 pass na mo और 10 pass ta exam ke mo walore 10 level da kogi MTS multi tasking stop ai nama lai 10 pass ta 12 level da ko 12 pass da CHSL combine higher secondary level hai nama lai ko 10 12 pass ta ko 12 pass sima lai re next da mai se ma'am aina ina kai na ma'am khumjare ko le ai bagi angja banate ko ina khara exam si batang da thijin jaro ba exam thajaru bo ina da knowledge do ma'am na share to de na video se share ko ni ko so ki bela yaur me apna pi gani